Channel asida adonbo amuk khana taram noksin jabaga loidana ngasi October ki tang taramanga irai nami inkumja lising ani kunma phegi maroi bu paw la thuseri ahan bada headlines khara Taiwan da building mai chak padagi mi khara sikre Tinsukia gi dumduma da nungai taba thodok ama thokre October tha sida bank sing tarani thoini band leigani T20 IPL 2021 gi final da Chennai amadi Kolkata sanaragani haujik paw sing macha khaina jari Taiwan da mathol tarahumdoi wangba building ama maina sakpadagi mioi nifutaruk siri aduga kayamarom amana asok apan nangle sagol sen ge ayuk angan bada chawrak na pung ahum lom tabada mai chakpa horaki haina Taiwan gi fire department na hairi tamthina lammai gum sakalakpa mai asina khudakta building asigi mathon kaya chakhanki kadai dagi kamdona mai si saklakpano haibagi tangtangba maram khangba ngamdri hairi Tinsukia gi dumduma dalaiba Philobari Senior Secondary School da yamna nungaitaba ama hekna tahaidaba thodok ama thokre school asimakki satra kharana oja nupi ababu khuru khudak kulhanduna ngakpiu haijahanbagi thodok amana Assamda lairik laisu hairaba kanglup singi thamoida pendabagi chaina piramle haina paw sina makha tari school asida lokhatpa admission fee gi matangda wakat phongdoklatuna sit in protest lairiba satra kharada nupi waja sina akanbo pham khara thamlubadagi nungai tabu thodok ase thokibani hairi amaromdana admission fee gi wafam asi school authority da khanghan lamba tawdana mafam dugi sangstha kharaga punsinduna satra singa sina protest torokpani haina su school asimaki waja amana hairi Harau kumaigi tha simakta mioi khudingna shopping mall da satuna imung manungna apambata lainaba matamni adubu khwaidagi maru oirebadi pochei leithok leisin tawbada mathau tagadoriba sale aduni saliba October tha sigi manungda numit tarani thoini bank sing thingani hairi suti amasung second Saturday fourth Saturday ga loinana nomaijing ki suti sing Gandhi Jayanti Navratri Dussehra Eid Milad asina chingba yauna pasilakpada numit tarani thoini bank holiday oigani haina phongdokli Bharat ase mai lemna pana thanba yaba leibak ni hairaduna leibak asida koilagi awatpa leiti haina finance minister Nirmala Sitharaman na phongdokre leibak asida koila watpana maram oiduna power supply da awatpa leigani haibagi wafam karisu leiti haina minister asina phongdokhi ningsing bayai leibak asigi coal minister Prahlad Joshi na Bharat supnagi numit kuni thoini gi chalai bayanaba koila leiri haina phongdokrabani adubu finance minister asinadi koila gi supply mathau taba matugina watta padanaba hotnagani haikre College amasung university gi department singda assistant professor oina thabak sangbagi damak PhD degree tangai fadana mathau taramba ado UGC na komthok halle haina hairi ba komthok pa si ingkumja lising aniga kunmathoi gi July gi tang amadagi ingkumja lising aniga kulhumdoi gi July gi tang ama phoba leigani hairi ngarang October tang taramari sagol se numit Global Hunger Index GHI launch tauki maduda India gi position chamaga ama subada leiki punna lebak chamaga tara tarukki manungda hauki bachahida India gi position 94 subu oirambani lebak chamaga taret ki manungda India gi phibam asi serious ni haina experts singna haiki T20 IPL 2021 gi final da Chennai na Kolkata gi mayokta sanaragani video sibu meeting tabibagi damak thagasabaga loinana video bu like tobiba kaubiganu loinana channel sibu support tobibo ina subscribe to sinbiu thagasari